ꯃꯁꯛ ꯐꯖꯕꯤ ꯑꯉꯥꯡꯁꯦ ꯗ꯭ꯔꯦꯁ ꯑꯍꯟꯕꯒ ꯁꯦꯠꯄꯁꯦ ꯇꯥꯔꯛꯑꯗꯤꯀꯣ ꯃꯁꯛ ꯐꯖꯕꯤ ꯑꯉꯥꯡꯁꯦ ꯗ꯭ꯔꯦꯁ ꯑꯍꯟꯕꯒ ꯁꯦꯠꯄꯁꯦ ꯇꯥꯔꯛꯑꯗꯤꯀꯣ ꯇꯥꯔꯛꯑꯗꯤꯀꯣ ꯍꯥꯏ ꯇꯧꯔꯛꯀꯦ ꯁꯤꯁꯨ ꯎꯏ ꯅꯪꯒꯤ ꯃꯈꯥꯏ ꯍꯥꯏꯗꯨꯒ ꯁꯤꯒ ꯃꯥꯟꯅꯕ꯭ꯔꯣ ꯑꯣꯏ ꯑꯣꯏ ꯀꯤꯖꯩꯀꯣ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯀꯤꯕꯤ ꯄꯣꯠꯇꯦ ꯃꯉꯣꯟꯗ ꯀꯩꯝ ꯀꯤꯗꯦꯕ ꯇꯨꯏꯁꯨ ꯑꯁꯤꯗꯩ ꯂꯥꯝꯃ ꯆꯠꯂꯛꯏꯅꯦ ꯍꯥꯏꯕ ꯃꯥꯏꯁꯦ ꯑꯥ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨꯀꯣ ꯅꯪ Yeah. Very nice. Expertꯅꯦ ꯌꯥꯝꯅ. ꯑꯩꯈꯣꯏ ꯒꯥꯔꯗꯦꯟ ꯃꯆꯥꯁꯤꯗ ꯑꯁ ꯊꯝꯕꯥꯜꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯊꯝꯕꯥꯜꯁꯦ ꯄꯥꯜꯂꯛꯇ꯭ꯔꯦ ꯊꯝꯅꯥꯒ ꯉꯥꯏꯔꯦ ꯊꯝꯅꯥꯁꯦ ꯂꯣꯏꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯃꯦꯃꯦꯟꯗ ꯀꯥꯡ ꯅꯨꯃꯤꯠꯇ ꯈꯦꯆꯤ ꯍꯧꯔ ꯁꯤꯗ ꯑꯣꯏꯅ ꯌꯣꯝꯃ ꯆꯥꯁꯦꯅ ꯍꯥꯎꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅꯦ ꯚ꯭ꯌꯨꯁꯦ ꯐꯖꯔꯦ ꯊꯝꯕꯥꯜ ꯊꯥꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯦ ꯍꯥꯏꯕ ꯑꯅꯧꯕ ꯏꯁꯤꯡ ꯆꯪꯒꯅꯤ ꯑꯔꯤꯕꯉꯩ ꯑꯗꯨꯝ ꯃꯟꯈ꯭ꯔꯅ ꯁꯝꯖꯦꯠ ꯌꯥꯝ ꯂꯩꯔꯛꯄꯅꯤ ꯐꯥꯎꯅ ꯄꯣꯔꯣꯔꯣ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯃ ꯇꯧꯁꯤꯔꯣ ꯁꯤ ꯑꯣꯟꯊꯔꯛꯀꯅꯤꯀꯣ ꯂꯦꯡꯗꯕꯩ ꯁꯥꯏꯁꯨ ꯌꯦꯡꯉꯣꯕ ꯍꯥꯏꯗꯕꯩ ꯁꯥꯏꯅꯦꯕ ꯃꯥꯏꯁꯦ ꯇꯩꯖ 하유 이런 거 숨 하이거지 까마이 두비노 자 뭐만해 또 하위 사지 거 포토 카페 눈 펴미드 사진 잼뱀 제 하락해 근데 나우리 칸 거예요 거마이 하우지 거 많이 좀 가져 아이는 사진 온 और हिस्से फंसा रहे हैं अबे मैं तू भाई जा रहा है हाँ वे 아니 이제 우람이도 뭐 야이나마 뽀미도 ड्रैगन फ्रूट पाले अब तीन चलो ड्रैगन फ्रूट पाले तीन वहाँ से मतलब मुझे आई अब तीन किसी 소나칸미노 아누소 아니나 어휘나 हंडकी ड्रैगन फ्रूट सी फंसा नहीं है हंडकी ड्रैगन फ्रूट सी फंसा है नहीं ये नो आधा हम पाले ना उब्रो और सोमदा अनी लोग थोड़े तो अनी लोग तो 아마도 그 쪽으로만 चाउ थोड़ा ट्रे मधी मचे मथक्तुदा अमा पाले ꯌꯥꯝ ꯐꯖꯔꯦ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯁꯤꯅ ꯈꯪꯀꯩ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯒꯤ ꯃꯣꯔꯣꯛ ꯌꯥꯝ ꯐꯖꯔꯦ ꯚ꯭ꯌꯨꯁꯨ ꯁꯤꯀꯤꯝ ꯁꯣꯔꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯕꯦꯝꯃꯁꯨ ꯌꯥꯝ ꯐꯖꯩꯗ ꯑꯕꯦꯝꯃꯁꯨ ꯌꯥꯝ ꯐꯖꯩꯗ ꯏꯁ ꯁꯥꯔꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯁ ꯐꯖꯩ ꯍꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯆꯥ ꯌꯥꯕ ꯍꯩꯔꯣ ꯁꯤꯕꯣ ꯀꯩ ꯃꯃꯤꯡ ꯀꯧꯋꯦ ꯈꯪꯗꯦ ꯍꯩꯔꯤꯠ 야, 왜 너 근데 파다래 찍는 거죠? 뷰디로 이비 파잡이냐? 오 마이 갓, 아 뷰가 된. 마진 마사지요. 자야 봐, 짭짭짭 좀 사이리지 이제. 그 얌나 찍나 보 나 이거 봐. 야래 타들어. 또. 말로 찍으려나 봐. 좀 사이리 매 따래. 남 피드나 대 토로 따래 가자이 뭔가 요거래. 솜 나간이 뷰가 보자죠. 와. पोस्टारे है सिटू एडेनियम गजो एडेनियम फजजों याम सारे हर सोम साइड व्यू याम फजेबा अतिया खर उरगा क्लाउड छु यारगा गाद सोमना खर मम्मे सोम साइड ना द सजजो मथाखिदे हाय यें काना ओइ पोस्टा वा फोटो नमदि याम फजरनी सिदि असंग मैम अमजु लेरे मथाखिदा पोस्टारे Mai kutumnya nuksidam. Ayah, abis mai piron yang fajai sidang o. Mama soalnya itu. Sidang o tu. Yang fajai harga amti yang o harga. Sidang itu kamera dah. Bibi itu
아이마 아이 아싱거 아이 레이브 숭우 셔나드리죠 마이제 사오리바 나 어이. 사이즈 살로비데나 시다네 영화가 ꯌꯥꯝ ꯐꯖꯩꯌꯦ ꯐꯤꯔꯣꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯕꯦꯝꯃꯒꯤ ꯑꯩꯌꯥ ꯈꯨꯐꯖꯕꯅꯤ ꯁꯤꯗꯤ ꯇꯥꯏ ꯇꯥꯏ ꯇꯧꯔꯣ ꯐꯤꯔꯣꯟ ꯐꯖꯕ ꯁꯦꯠꯄꯒꯤ ꯇꯥꯏ ꯇꯜꯂꯦ ꯇꯥꯏ ꯇꯥꯏ ꯇꯧꯔꯣ ꯍꯥꯏꯔꯒ ꯇꯧꯏꯖꯣ ꯈꯣꯡꯅ ꯈꯣꯠꯇꯕ ꯈꯣꯡꯗꯨꯅ ꯑꯩ ꯀꯅꯥꯅꯣꯝ ꯂꯩꯔꯦ ꯇꯦꯛ ꯂꯥꯎꯈ꯭ꯔꯦ ꯀꯅꯥꯅꯣꯝ ꯂꯩꯔꯦ 이스티 살을 잠가라무고 이슬라이드 ꯆꯠꯄꯗꯤ ꯈꯨꯊꯨ ꯑꯃꯅꯦ ꯍꯥꯏꯕ ꯌꯧꯈ꯭ꯔꯦ 가이드 잠가니 나 어떻게 되고 ꯂꯥꯎ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯂꯥꯎ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯂꯥꯛꯑꯦ ꯀꯥꯏꯗꯅꯣ ꯆꯪꯒ 아니마 ꯃꯌꯨꯝ ꯄꯥꯟꯕꯗꯩꯗ ꯑꯅꯤꯔꯛ ꯁꯨꯔꯝꯃꯦ ꯁꯦꯠꯂꯤꯕ ꯑꯗꯨꯗꯣ ꯀꯥꯏꯗꯅꯣ ꯁꯤ ꯉꯥꯡꯌꯣ ꯈꯨꯅꯤꯡꯒ ꯊꯥꯡꯒꯠꯂꯛꯀꯅꯤ ꯎꯕ ꯂꯦꯞꯄꯁꯦ ꯈꯨꯅꯤꯡꯒ ꯊꯥꯡꯒ ꯃꯊꯛꯀꯤ ꯄꯣꯠꯁꯦ ꯂꯥꯝꯗꯣꯏꯅꯦꯕ ꯃꯥꯏꯁꯦ 나 뭐지 마트 이기들 너 이세기 사들